Jun tara nipangi henna tamthiba thoudok thorakpa yai MP sana jawba khul ngakpasing asi phibamna oihlakhibani anti national natte adungai jun tara ga nipan PR matamda thokhibani haujiksu haisingna lainga haudrabadi mamangi jun tara ga nipan gi thoudok adudagi henna sathiba thoudok thoklaloi hainingai leite haina Rajya Sabha gi MP lesemba sana jawbana phongdokhre GP Women College ta International Mother Language Day gi thorom da saruk yaba lakhiba MPs lesemba sana jawbana paumisingi wahangi paukhum piraduna hai haujik laingak semba ngamde haiduna PR lakhibadagi khulngakpasing phaba punbagi thabak satharliba asi nungaite lamdam asida haujik oirakliba phibam laingak leitana PR lakleba si thoknana ba haiduna sen songduna hona kipasing haujikti wakhal tabiro aduga haujik athubda laingak ama lehenna ba honaduna miyamna thengnariba khudongsadaba kaya si hanana ba hona biyo mahangna hai haujik khulngak libasing asi hana asumna lairamba nate makhoigi ngasigi phibam asi oirakna ba sinkhibani matam aduda laikhiba police natraga central force singna tumina yengduna lairaga tawgadaba mathok tawkhidabadagi thokhibani kupna yangsaluragadi state laingak central laingak animaki asoiba lai aduna khulngakpasingbu pha punduna action lokhotpagi mahuta ningthina wari sadoknaraga thabuk paikhatpa sangi khulngakani haina thokhibasing asi lamdam asigi tungi yumbi ngaktani makhoi asi anti national natraga anti india oina thokhiba nate makhoidi mareba ngakani mareba kangani haiduna thokhibani makhoibu asumba maikaida puraknaba hona hausi madu natana topa lambi amada satkhiba thoklabadi lamdam asigi saukhat thawrangda sahi nifu yankhai maning hangane haujiki leiriba phibam asida ningthina lainga haudrabadi asoiba kaya lakani adungai jun taraga nipangi thoudok thokhiba adu Manipur president rule leiringai da thokhibani aduga haujiksu president rule leiri aduna luraba sairak asida ningthina ngak sen haudrabadi jun tara nipandagi hena sathiba makhalgi irang kaya thoklagroi hainingai leite nakal amaromda haujik oiriba lainga ki sarangnaba asigi matangda palluduna mahangna hai tha tararom satharakliba lamdam asigi irang asina maram oiraga haujik phibam asida miyam khamthengna awaba mayoknari sairak asida political gi oiba khudongchaba lawduna amaga asingba tanabagi phibam da leiraga maduna miyam da kanaba purakpagi mahuta hena sarangna ba thohale masigi mahuta aikhoi amata oina lingjen manana sangsinduna warosin ama purakna ba miyam gi awaba kanba sangi haujik PR thamduna khulngakpa phaba punbagi thabak lagliba asisu kadaidagi kamdongno lakhibano haiba adu miyamna soidana thirakani aduna hana masoi leinarurabasu haujikti punsinduna athubada laingak ama semnaba honaraga miyangi awaba si kohalu makhoi masel singba tanaduna mana ningba ngangna duna leirabadi miyamna haurakpa mikupta kanana khangba ngamgani haina makhangna makhatana haiki Kaksingi Arambai Tengol gi commander yauna Thomi Kuntaruk security force na fajinduna thamlure khulngakpa phaba yaroi haina tapaki mafam kaya da lambi thingduna paktangna irang haurakre Kaksingi Panjau Panlumda leiba Arambai Tengol unit Kuntaruk ki commander yauna member Kuntaruk ngasi angan bayukta phunrai da leiba nifu taruk suba sam rifles ki team amana fajillure maikai kaya dagi miyam na irang haurakpadagi fajiluba miyoi Kuntaruk mak thadokre thoudok thofam dagi pangba pawgi matung ina ngasi ayu angan bada Arambai Tengol unit Kuntaruk Kaksing na lairiba mafam aduda nifu taruk suba sam rifles na question duna thamlaba matungda ayuki pung mangaga minute nifurom tabada unit aduda lairamba miyosing faduna pukhibani haire Assam Rifles na Arambai Tengol gi miyosing fakhre haibagi paw tanarakpadagi maikai kaya dagi maira paibi sing thomjilaktuna thodo aduda yawba Assam Rifles ki 407 tata amat loinana gari aduda tonglakpa AR gi personnel manga nupi singna question duna thamki tungda unit aduda gi fakhiba miyosing gi maraktagi class 10 amadi 12 ki exam thagadaba mahiroi tara SP Kakching gi office ta puraklaba matung makhoi gi ahal singda sinakhi hairi tungda Arambai Tengol gi member sing fakhibagi mayokta Manipur gi tongan mafam singda miyam tholaktuna lambi thingba tiar mai thabana singba tawduna khongjang chaksilakhi tungda Assam Rifles na fajinduna thamoba miyoi taraga taruk adusu nungthilpung amarom tabada Kakching police station da sinarapaga loinana makhoi gi mama mapa singda sinakhre hairi pawasina makhatana hai Kakching da Arambai Tengol gi member frakhe haibagi pawtana ropaga maikai kaya dagi thorakpa maira paibi singna wangjing kaithel mamang da famjinduna national highway
चामगा अनि तंखाई थिंजिनदुना खोंजंग चंगसिनखे खोंजंग अदुगा मरी लैनना मैरा पाइबी अमना फोंदोरपगी मतुंग इन्ना कुकी के सेपरेट एडमिनिस्ट्रेशन तोकलबा रिलीफ कैंप लैरिबा मियोसिंग मसा मसागी युमदा हंजिललबा मपानदगी संगलकपा मितोपसिंग डिपोर्ट तौरबा पिया लौथोलगा अथुबदा लेंगाक सेमलबा बॉर्डर फेंसिंग तौरबा अमदे एनआरसी सना हलबा मतमदा मथंत इरांग नेमखिगनी मदु नत्रबदे मणिपुर मै सांगनबा चेबाव पिबो ओइना थोकने यारिपोंग माइकैदसु मसिंग यामलबा मियामना थोगलक्तुना खुलंगाकपा फाबा यारोय हाइना खोंजंग चंगसिनखि यारिपो कैथेल थोंगलोनखि लंबिदा तयार मै थादुना लंबि थिंखि नाकल अमरोमदा मणिपुर की गवर्नर की ऑर्डर अमना नुमित 8 निगी मनुंगदा नोंमै यावना सरेंडर तौ हाइदुना ऑर्डर थोगलिबा अदुगी मतुंग इन्ना नुमित 8 निदा सरेंडर तौ हाइरगदी मणिपुरदा खुदक्तगी एनआरसी सना हलु कुकी मिलिटेंट सिंगदगी खुलाइसिंग खुदम सांगदम यावना लोखटपियो सेपरेट एडमिनिस्ट्रेशन विड्रॉ तौ हलु नत्रबदी नुमित 8 निगी मनुंगदा खुलाइगा कोनना सरेंडर तौबा हाइबा वाफम याबा ngamloi हाइदुना कुंबीदगी सोशल एक्टिविस्ट जै खांगेमबमना फोंदोरगले कुंबी कैथेल दंगसी कुंबी कैथेल थोंगलोंदुना खुलंगाकपा फाबा यारोय मणिपुरदगी पिया लौथोकदबनी हाइदुना संगसिनखिबा खोंजंगदा सरुक याखिबा जया खांगेमबमना मखाताना हाइ अखोइना संगसिलेबा खोंजंग असि मणिपुर इमागी दमक्तनी अखोइना हौनरुबा तौदना इसासिंग इबुंग इपासिंगबु अखोइबु कनबियु इरमदम असिबु कनबियु हाइदुना लौथोकलुरगा मणिपुरगी गवर्नरना नुमित 8 निगी मनुंगदा खुलाइगा कोनना सरेंडर तौगदबनी हाइबा असि यानिंगदे लोइनना खुलंगाकपासिंग पंगफादा फागलगलिबा असिसु याबा ngamloi करिगुम्बा नुमित 8 नि असिगी मनुंगदा खुलाइगा कोनना सरेंडर तौ हाइरगदी एनआरसी खुदक्ता सना हनबियु अदुगा कुकी मिलिटेंट सिंगना तालिबा सेपरेट एडमिनिस्ट्रेशन असि नुमित 8 निगी मनुंगदा विड्रॉ तौहनबा अखोइदा संगहनबा अमदि सरेंडर तौहनबिररो सेपरेट एडमिनिस्ट्रेशन अमत पीबा यारोय सेपरेट एडमिनिस्ट्रेशन रूम अमा लैरिबा मखै इसासिंग फाबा अमत यारोय सेपरेट एडमिनिस्ट्रेशन हेक लैरिबा मखै ममा अखोइ फावबा यावना खुत्ता खुलाइ पाइरकपा याय नुमित 8 नि फावबगी मनुंगदा खुलंगाकपाजंग सरेंडर तौ हाइबा वाफम थंबिगनु मैतैना लान हौरुबा नते कुकीसिंगना लान असि हौबने मरुओइना कुकी इलीगल इमिग्रेंट्सिंग अदु हाना सरेंडर तौहनबियु अखोइगी ममांगदा खुदंग चामदम यावना कुकीसिंगी वॉलंटियर्ससिंगना सरेंडर तौहलु खुलाइसिंग लौथोकपियु मदुगी मतमदुदा तममा अखोइ फावना यावना सरेंडर तौजगे लोइनना अथुबा मतमदा मचेत मकाइ तारगा लैरिबा बीजेपी गवर्नमेंट असिना मणिपुरदा थमजिललिबा प्रेसिडेंट रूल असि अथुबा मतमदा लोइसिनबियु नुमित 8 निगी मनुंगदा अनौबा लेंगाक अमा सेमबियु करिगुम्बा लेंगाक सेमलप्तबा तारगदी मियामगी अकनबा इहौ लाकनी ngasiदगी सिविल वार हौरबनी हाइदुना लौबियु नुमित 8 निगी मनुंगदा लेंगाक सेमबियु नुमित 8 निगी मनुंगदा सेपरेट एडमिनिस्ट्रेशन हंदोहनबियु कुकी सिंगी खुसु खुलाई लोखटपियु ममा अखोइ यावना सरेंडर तौजगे हाइके खोंजंग अदुदा मणिपुरदगी पिया लौथौ अथुबदा लेंगाक सेमगदबनी खुलंगाकपा इसासिंग फाबा यारोय हाइदुना थाबा प्लेकासिंग सिजिनखि लोइनना खोलाव कयासु लाउखि।